अहानबदा मरोइबा पाव कोविड वैक्सीन कापथोकिबा इंडिया की अपुनबा मिसिंग करोड़ 85 लाख 13 हेनख्री अमसुंग था असगी तांग 13 तगिना 19 फावबदा इंडिया के बैंक सिंग नुमित 5 थोंग लोनगदौरी चन माइबमना मयाम तराम ओक्चरी अयुपुंग तरागी ममी टीवी न्यूज अपडेट पिजरी हौकिबा पुंग कुनमरीदा इंडिया की मियोय लाख 85,000,000 कोविड वैक्सीन कापथोकिबगा लोइनना अपुनबा वैक्सीन कापथोकिबा मिसिंग करोड़ 85 लाख 13 हेनख्री पुन्ना मियोय करोड़ 85 लाख 13,000,000 वैक्सीन कापथोक्रिबा सिगे मनुंगदा मियोय करोड़ 92 लाख 33,000,000 अहानबा तांखगी वैक्सीन कापख्रे अदुगा मियोय करोड़ 12 लाख 19,000,000 चामरी सुबना अहुमना अनिसुबा तांखगी वैक्सीन कापख्रबा कांगलुबनी हरी थासगे तांग 13 तगिना 19 फावबगी मनुंगदा इंडिया द बैंक सिंग नुमित 5 थोंग लोनगनी हाइना रिजर्व बैंक ऑफ इंडिया RBI की हॉलिडे कैलेंडर ना मियामदा खंगलगली RBI की कैलेंडर अदुगी मतुंग इन्ना चलिबा अगस्त था असिदा सेकेंड सैटरडे अमदी फोर्थ सैटरडे यावरगा पुन्ना निमित 15 सुटी लई हारिबा सुटी नुमित सिंग असिसु स्टेट अमगा मानदे हारी अगस्त 13 परसी की अनोबा चही हौवा नवरोज का मरी लेनना वेलापुर मुंबई अमदी नागपुर द बैंक थोंग लोनख्रे अगस्त 14 मुहर्रम नुमित नंबरम ओइरगा न्यू दिल्ली मुंबई जयपुर अगरतला जम्मू अहमदाबाद वेलापुर भोपाल हैदराबाद कानपुर कोलकाता लखनऊ नागपुर पटना रायपुर रांची अमदी श्रीनगर द बैंक सुटी ओइगनी बेंगलुरु चेन्नई कोची अमसुंग तिरुवनंतपुरम दा अगस्त 10 ओनम कुमहैगी बैंक लोनगनी अदुगा अगस्त 19 तिरुवनम कुमहैगा मरी लेनना तिरुवनंतपुरम अमदी कोची द बैंक थोंग लोनगनी मंगा सुबा बैंक सुटी ओइबा नुमित असिना अगस्त 19 रक्षा बंधन नुमितनी नोमाइजिंग सुताई हारी कस्टमर सिंगना बैंक ते चट्रिंगैदा RBI की ऑफिशियल वेबसाइट ता चंगदुना बैंक की करी पाउ लेबगी हाबिदु मांगजौना चेक तौहनिंगबगी अपाम्बसु RBI की माइकेदगी फोंदोरगली Walnut Development Officer Horticulture and Soil Conservation Technopol Nisinduna Nomigi Oiba District Level Farmers Training Program ama Technopol gi DC Office Complex sangarang pangthokri Thoram aduga mari lenena Technopol District tagi khangalaba lomi yankhaida water pump sprayer pump honeybee vox extractor organic pesticide toolkits amadi vermicompost na singba polam sing yanthoki Thoram aduda thabak tagi pitharaba ngapigani thoram aduda thabak tagi potharaba SMS KVK Thobal Dr M Thoithoi Holland Phai Khulgi Chief Laikholun Haukif amadi Motha Khulgi Chief Molunna Thoiba Mithunglen Singh Oiduna Sarugyaki All Tribal Students Union Manipur Atsungi the Tribunal Board and the Executive Council की Special Assembly Mifam ama lakliba tangkun mathoida Imphal की Edim Jati Complex the Leiba Amity Hall da pangtholagani haina Atsungi Speaker Lovejoy Simrana Thadropa Cherol amana khangalagli COVID-19 की चना कांगलोन ngang na pangthokadoriba mifam asida Atsungi Unit Singh Senior Leader ANSAM amasung KSO Headquarter की mihut Singh na matam chana lagtuna saruk yanaba cherol aduna khangalagli State Blood Cell National Health Mission Manipur amadi Nehru Yuva Kendra NYK Sangathan Imphal West ka khutsamnaduna nomagi oiba voluntary blood donation awareness campaign amangarang Imphal West ki DC complex sa leiba Kombirei Hall da pangthokri thoram aduda NYK Imphal West ki Deputy Director L Marzit Kumar State Blood Transfusion Cell ki State Health Mission ki State Program Officer
Dr. S. Khamkhan Pau Simte, Network for Economic Welfare Service Kumbigi Secretary K.H. Nilachandra, Association for Voluntary Blood Donors Manipur Thawal Branch ki Secretary Navakumar Amadi NYK Imphal West ki Account and Program Supervisor T. Sanazawbasu Sarugyaki. COVID-19 laichut ki matam asida masagi chahi taranipan dagi humfumanga fawgi manungda leiba miyoi singna ipi bagi tangai fadaba amadi state asida igi awatpa lehendana bagi matangda thoram adugi wangangloi singna miyamda wakal tahanki amaromda NYK Sangathan Imphal East na thoram asi Kongpal Chanam Lekai gi PTDO dasu fangthoki. Joint Coordination Committee on Wildlife and Biodiversity JCCWB Manipurgi Apunbatim Amana Chingi Oiriba Fibam Singh Yingsinbagi Khongchat Amada Chinglebak Puduna Lakpa Gari Singh Thingnabadagi Range Forest Office RFO Thobal the Pau Pidaba Matungda Tata Timber Drug Ani Fagat Pangamkri Lebak Kothokiba Mafam Singh Yingsinbaga Loinana Fagatlaba Gari Ani Adu RFO Thobalgi Custody da Thamkri Chinglebak Kothok Liba asi Forest Department ki Maikaidigi Yade Haibadu Khanghanaba Thabak Thoram Lokhatpiyu Manipur gi Chief Minister na Suhiram asida henba miching changbiduna Mausagi Saktam Kannaba Hotnabiyu Haiba Wafam JCCWB na Chief Minister gi Pungling Chingshinki JCCWB gi Khongsat Aduda Waitau Lipokpi Kachin Amadi Thawal Moisingi Mafam Singda Chinglebak Kothokiba gi Khudam Sangdam Thingnaki. All Manipur Muslim Students Organization AMSO Yaripok branch ki no na thaupugadaba sing khankre Yaripok Tuli Halda Leiba branch asigi office ta ngarang pangthokiba thoram amada AMSO headquarter ki president KH Ayub Amadi organization secretary Safiul Lana Mari Leinaba Chechang Amadi branch asigi nauna khallaba president MK Samir Khanda khochinaki Thoram adu loistilakpada Meitei Panghal Singh gi chada Mari reservation ki matangdasu awareness program ama pangthoki Silchar gi Hanagi MP Oirambi Susmita Dev na Congress tagi All India Trinamool Congress ta join Tokiba Sibu Kasar District Trinamool Congress ki General Secretary Dr. Maimam Santikumar Singha na taram na okli haina fungdurakli Maang na makatana fungdokibada August ki tang tarataruk asi Bharat Pumbada Trinamool Congress ki Thomi Singna Khela Hove Divas haina observe tauki Assam dasu TMC workers singna khela hove divas haina palon tauki Mahakumbi Aribi politician amana party asida join torokpa haibasi Assam da TMC gi mapangan kankhalakpagi ahanba khongthangni Assam gi miyoi amabu Rajya Sabha da MP nominate tauduna party asibu lamjing binaba daita pivi naba taksinba kuirabani handak Susmita Dev na party da join torok pasina workers singi thongna hapkat pangamlagani haiki Assam da matik chaba miyo yamana Trinamool Congress asigi observer amadi masibu ngak senba amadi lamjing maira oinabagi damakta darkar le haiduna haikibani adu inaknakna ekoi Assam da hanadagi experience leiraba rajniti bid amana कोई Trinamool Congress ता join करक पा असीना Trinamool Congress की village level दा लेरिबा अमदी district level दा block level लेरिबा workers सिंग दा अनुभव आशागी मयोला मचोंगले Malem Pumbada Thengnariba COVID-19 ki laichut asidagi ngakthoknaba achamba section thorang kharang ngakna chatpinaba mami TV ki maikaidagi ningsingjari madudi yumdagi hek chathopaga face mask upiyu mi amaga gi marakta foot taru ki arapa thambiyu mai met khud satoin hamdokpiyu amadi COVID vaccine kapa yarava sing su soidana COVID vaccine kapthoktuna laichut asidagi kannaba miyam punna honaminasi aroibada maru ebe pau amuk hana pizari COVID vaccine kapthokiba India gi apunba mi sing crore yankhai manga ka lakh tara mari henkri amasung tha asigi tang tara taruk tagi na kunithoi fawbada India gi bank sing numit mangani thong lon gadauri Pung taragi Mami TV News Update matang asid daloy sari ahen ba pau singi damak numi jung ba pung tarani thogi Mami TV News Update meeting tabiu